Lakhipur online puthok saba July ki tang manga thangje numit ki Khomjinba Pao tabirase ahanbada maroi Pao ngakse lanmi singna Manipur gi chingi jila singdagi kuju khulai kamarom phagat khre silchar da layeng balak pa mioi amagi private part ki ayam basaru kaktat piramle haina police da wakat khre gari da lakhiba sakhang da mioi marina class 10 gi nupi macha ama pharaga pukre angka gi graduate oja khanbagi matangda education department na wafam khara sengdorakre laiba kinthabana thingduna leramba lamding silchar re lambi ngarangdagi hangkhre amasung Japan da tsunami yauna achauba yuar hagani haina social media da sandorakpana mipai papokna re haujik mapungoi Pao tabirase Security force na Manipur da ngarang ayuk angan ba phawpada thihumagi thabak sathabada Tengnopal Kangpokpi Chandel amadi Churachandpur district ki tongan tongan mamapam singdagi kuju khulai kayamarum yauna nongmai chani ga subna ahum phagat khre Manipur Police Assam Rifles amasung Kendra gi ngaksel lanmi singi apunba kangbu amana chathakiba khongjangda chingi jila singdagi nongmai bom nongmai maruna chingba kuju khulai sing adu phagat khibani haire Yamna magakpa thodok amada Silchar gi Ari Hospital da layengba lakpa Jiribam district ki chahi 39 suraba mioi amagi private part ki ayamba saruk kakthat piramle haina hospital asigi Dr. Eden Sinha gi mayokta Silchar police da wakat khre Manipur gi Jiribam police station gi manung chanbada Kasimpur khungangi Atikur Rahman na paumi sing da phungdokibada mahaki sing chatpham da infection thokpana layeng nana bagi damak Silchar gi Ari hospital da lakhe mafam aduda biopsy gi mingda doctor na mahaki private part ki kayat adugi ayamba saruk loina lawthoklamle haina phongdoklatuna mahakna bandage lawthoklaba matung yenglubada khanglapani haire matam gi matung ina silai lawthokpa chalubada su mahakpu hospital aduna thausa biraktre aduna doctor adugi mayokta thabak lawkhat pinanaba Silchar gi Gungur Thanada case ama file tawkhre paumi singa unaba duda GP president Faiz Ahmad OSC fans club ke sabhapati Bapon Porbuya Bahar Uddin chingba mioi singna saruk jakhe ana amara kichu jigaisen na মানে আমার অভ্যাস করার পরে আমি বাজে 3 দিন পরে দেখছি ওটা ড্রেসিং খোলার পরে বায়োপসি লাগি তো বায়োপসির কারণে আমার কোছেন সামান্য একটা মাংস লইমু তোমার বায়োপসি মতলবটা পুরো মাংস লইমু মাংস লইয়া তোমার 4 দিন তুমি বড় যাইবা গিয়া এরপরে তো আমার একদিন তারা দিও কইলা ও ইনজেকশন মারার পরে বায়োপসি লওয়ার পরে এখন আমার সবটা নাই দিলো দেখছি দেওয়ার পরে তো আমি কইলাম Ngarang Silchar sahar da school gi mahiroi nupi macha ama phaki bagi thodok amana aki tu jungba pokhalle thodok asi ngarang Silchar gi steamer ghat lambi da laiba town high school gi class 10 gi mahiroi nupi macha ama mahaki manau nupi ga loinana ayukta school tamna chatlingai da khanghaudana thoujilakki bakari amadagi mamai mamet punsinba nupa mari kumtharaklaga class 10 gi nupi macha Rumona Begum Majumdar phaduna gari adu da pokhibani haire thodok asigi matangda mahaki mung manungi biyoi singna Malugram police station da FIR ama pisinkhre Kasar police na su thodok asigi matangda thijinba haukhre haire Angka gi graduate oja khanbagi matangda physics chemistry natraga biology gi manungda amada graduate oiba candidate oigadabani haina school education department na phongdokre mai masingi mantri Dr. Ranos Beguna hiramasigi matangda school education department gi commissioner secretary da thaba cherolama gi matungina wafam masigi matangda khanghanbani masina rajya gi zone tarukta chathariba tongang tongang ba graduate oja gi document verification tawbata leiramba chayetnaba du hojikti kokle secondary education gi rules ki matung ina maths ki graduate oja gi pham gi damak candidate adu maths ta major oigadabani amadi pass course oina physics chemistry natraga biology loba oigadabani asiguma mong gi criteria sinamaram oiraga maths ta major oirabasu physics chemistry natraga biology pass course leibanataba candidate singi document verification lephan kibani school education department ki yathanga sina haujikti angka gi graduate ojagi pham lising amaga chatret ka kontratret thingduna thamlamba adugi document verification ki thabak hauragani leiba kinthabana maram oiraga thingduna leramba lamding Silchar re lambi amukhan ngarang hangdokre Dima Hasau jila gi Dihakho amasung Mupa station ki marakta laiba rail lambida
nung amasung laibak kintarakpana maram oiraga lambi asida rail chathok chasin nahandagi thingduna lakhibani. North East Frontier Railway gi pau matungina ngarang ayuk pung 8 gi matungdagi rail lambi asi amuk hana hangdokre. Masigi matungda ahanba oina Agartala dagi Mumbai tamna chatpa Lokmaanya Tilak Terminus phauba chenba train atu chatpa hokhi. Ngasi July gi tang manga asida Japan da tsunami yauna achauba yuar hagani haina social media da marang kaina sandorakpana laibak aduda mipaiba pokna batanatana Japan gi tourism da achauba chaitheng pire hairi. Japanese loan da phongba Ryo Tatsuki gi The Future I Saw haiba manga comics da wafam asigi matangda July gi tang manga da asigoma thodok ama thokani haina miyamda akiba pokhanki panbajai hairiba lairik asida mamangda phongkiba matungina haukiba kumja 2013 dasu Japan amasung Philippines ki marakta samadrugi irol nungda yuar habadagi tsunami thoktuna awaba kaya mayokna kiba thodok atusu mahaki phongkiba lairik atuda mangjawnana ipaga chap manana thokibani hairi adumoinamak mangjawnana siguma wafam haidokpa si science ki matungina yumpham yaudabani haina expert singna hairi. Ningsing jaba ama Manipuri Autonomous Council Demand Coordination Committee Assam gi meeting makhada demand asibu Assam Sarkar gi maphamda taksinbagi kholau piba khongjang ama oina wakat mifam ama lagliba July gi tang 10 sagol sen numit ki nungtil gi pung ani taba matamda Silchar gi mayol da leiriba Sahid Khudiram Bosu gi mitam makhong da pangthokadori Thauram asibu mai pakna pangthokna na bahona bada committee asigi member sing organization sing thobuba sing amadi member ahalaman ima iche ichen ichilinau singna angamangam maike dagi thodang lominasi haina Manipuri Autonomous Council Demand Coordination Committee Assam gi maike dagi nolukna ningsinglakde. All Assam Manipuri Students Union AMSU Central Committee gi kumja 1983 ki General Secretary oina thaupu biramba Advocate Longjam Amol July gi tang 3 ngarang nungtil pung ani taba matamda leikhidre matam khudingmakta khunai asigi amadi mahiroi singi chakot khongthang kayada lamjingbaga loinana leibaki oiba khongjang kayada achauba thodang kya lobikiba Advocate Longjam Amolna manung matam chadana leikidaba si khunai asigi achauba mangjaba ama oihorakani Lakhidrabaki thawaina mapugi leikolda ingna chingna leiba oirasanu hairaduna amsuna taibang mapugi maphamda nizari amadi Lakhidrabaki imong manungi awabada su saruk yazari haina AMSU Central Committee ki maigeitagi phongdorakle. Khanghanjaba ma A1 Tutorial Home Phulartol gi makhada lagliba July gi tang 3 ningthokaba numit ki ayuki pung 8 dagi summer vacation gi manungda free coaching hauragani class 5 tagi class 8 phawbagi mahiroi singna kudong saba silobinanaba tutorial home asigi managing director changamayum ibopisak ki mobile number 7005685797 number asida paw phawbinanaba khanghalakle 720 Taekwondo and Fitness Academy ki Sanaroi Sayon Dev Kokrajar Saida training gi damak selection phangle Romi Sek amasung Basista Das ki makhada Taekwondo sanaraki ba Sayon Dev Silchar Rongpur dagi Samir Dev amasung Jaya Dev ki machanupani Nungairaba Pao Yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasarasam Nomaizing natabada numit kudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 hairiba number asida layengba lakpagi mangwainana appointment book tobinaba khanganjari
Wellcare Medicos Lakhipur Ward number 8 na makhal maka anaba kaya gidamak maming lairaba Dr. Singna layang bagi kudong saba pisari Dr. Yusuf F. Chaudhary MS Nakong Naton amati Khaunaw gi specialist amasung Dr. Rehena Sultana MD angang specialist Dr. Ani Asina Nomaizing Kudingi numityong bapung tarani thoitigi layang gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Laibak Pokpan Mit Kudingi Nungti Pung Ahom Dagi Layang Gani Dr. Setam Bisas MS Dr. Asina Nungsang Gallbladder da Nung Laiba Khoirin Pomba Phimosis Paraphimosis na Chingbagi Layang Nanabagi Damak Numit Kudingi Ayuki Pung Nipan Dagi Mapan Pauba Aduga Nungtil Pung Ani Makai Dagi na Numitang Pung Mapan Pauba Layang Gani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtil Gi Matamda Layang Gani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruk Tagi na Mapan Pauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipan Dagi na Mapan Pauba Aduga Nungtil Gi Pung Ani Makai Dagi Taruk Pauba Layang Gani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irai Amasung Thangza Kudingi Nungtil Gi Pung Ani Dagi Layang Gani Akupa Marol Amadi Booking Gi Damak Wellcare Medicos Lakhipur Ward number 8 के मोबाइल नंबर 8134835398 नंबर असिदा पाव फाउना बिना बहाइरे Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Manipur Silchar Anina Kusam Naduna Lingya Vidyapit University Faridabad Ki Makhada Course Si Tambiba Haure Health Care Ki Field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasina tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol damak Institute of Medical and Paramedical Science Ismail Market Central Road Silchada Lingsimbirabu Natraga mobile number 939573245 da of Hongabiu Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada Maroiba Pao Amukhanna Ngakse Lanmi Singna Manipur gi Chingi Jila Singdagi Kujukulai Kamarum Pagat Kre Silcharda Layang Balak Pamioi Amagi private part ke ayamba saru kaktat piramle haina police da wakat kre Garida Lakhiba Sakhangdaba Mioi Marina class 10 gi nupi macha ama pharaga pukre Angka gi graduate oja khanbagi matangda education department na wafam khara sengdorakre Laibak Kintabana Thingduna Leramba Lamding Silchar Rail Lambi Ngarangdagi Hangkre Amasung Japan da tsunami yauna Achauba yuar hagani haina social media da sandorakpana mipai papoknare Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare